Lamaknaduna chatlamba Kuki ani pulisna imung manungda sinakre Imphal East District ke Yangampokpi Bazarda lamaknaduna ngauksatnaraga lairamba Kuki macha ani Security Force na imung manunggi miyoisinga tekta kaidana sinakre hairi Langzol Village tagi Lanmil Lun chahi nipumanga amadi Sangrang Village tagi Sesem chahi nipumanga makoi ani asi ngarang Yangampokpi Bazarda ngauksat aduna lairambadagi Security Force singna tekta kaidana makoi masa-masagi imung manunggi miyoisingda sinakhibani haina Manipur Police Control Room dagi thadorakpa cherol amana khangalakli Senaba Singpung ni Punipan ke manungda fadrabadi khongjang sangsilagani kotu National Highway 2 da chathok chasin tawba thingzilakpa yai tha asigani da tampakta yumpham oiba kulai paiba masakhangda bakangbu singna faikot khulgi khunja amabu faruna tamthina furakkebagi tawdokta senaba khudingma pungni Punipan ke manungda fagadabani haina mari leinaba authority da ultimatum thakebagal loinana karigumba thabak ta onthoktrabadi isanga thoksanabagi damak sapsaba khongthang sing lakholagani haina Committee on Tribe and Unity kotu na fongdorakle Sadar Hills kotu na thadorak pacherol asigi matung inna Lemakong Army Headquarters sa tabak tawda leiba L5 kotkul dagi Kamgil Land Haukip kauba khunza amabu khurkulgi mafum amada kulai paiba masakhangdaba singna farba matunga tamtina furakibani tawdok asina periphery mafam singda leiriba singdi safaba oidre haina takbani seda sigi singamadi tamgi marakta leiriba buffer zone ase India lengak na ngakuna thambang ngamdaba ase laibakthibani buffer zone mafamda leiriba maru Oina 9 suba amasung 22 Assam Rifles Battalion sing lauthokiba asina buffer zone kharadi security gi mapangan sontare serol asina makhatana high Ministry of Home Affairs MHA da Tampaki Police Station tarahumdoina konba mafamda Armed Forces Special Powers Act 1958 afaspa sangtok Kidaba asi yamna laibak thibane marsina maram oina tapaki mafam sengda lona thingraba kulai paiba luk kya satokkasin tawbugi mamisu hengalakli President rulenga ki makhada lairiba asida kulai paiba sing asina amuk hena tangdu laita daba fibam amada lehenna bahonari tha asigi ani da thokriba thodok asigi matangda jenaba sing phaba ngamdrabadi National Highway number 2 da aikoigi yeknaba oiriba sing hana gomna changba tinglagani Isang thok sanabagi damag yengnabasing aikoigi lamphaugna chatpa tinglagani seda sige buffer zone haiduna leiriba asida ahenba security thambaga loinana kulai paiba singa tawriba thawong asida chapchaba action lakhakadabani kotuna thakiba ultimatum aduga mari leinana Ministry of Home Affairs amadi state authority gi maikaidigi chapchaba wafam amata phongdorakpa leitre thawdok asida chenaba khudimak fadrabadi chapchaba masigi khongjang asi changchilakani haiba cherol asida pandrabasu masa ngakthok sanabagi damakta karigumba khongthang kharadi lakhwatkadawbagi mami tari Chahi ani lebraba matung Churasampurda amuk hana portal service hawdokre Haukiba chahi lisingani kulhamdoi gi me ahumdagi tholakhiba Erang asina maram oina Churasampurda chahi ani hena portal service lebraba matung lamdam masida nauna honglakliba law and order asina maram oiraga amuk hana portal service hawdokre chahi ani hena matam sangna portal service lebraba matung haukiba irai numit ki ayupung 13:30 rom taba matamda portal service ki mari lainaba mail vehicle Churasampur district headquarters sa tungduna chithi Persian amadi atay atoppa maruoiba consignment kaya sinaramlaba matung amuk hana numit adugi nungtil pung 12:30 purom tama matamda Imphal tekta kaidina halakre Russia gi drone attack ta awang thangba Ukraine gi passenger train anida miyoi kya sogan kre Russia gi drone strike na Ukraine gi awang thangba Sumi region da labor train station amagi passenger train anida tolakpa miyoi kya asok apa nangan kre adubu confirm oidaba pau amada attack adu da miyoi tare sikre hairi Ukraine gi Postal Volodymyr Zelensky na maha ki telegram posta Russia gi minungsi yaudaba drone strike na Sumi region gi Soska train station da miyoi kaya sokan kre haina iraki warosing aduga loinana maichak laba train ga saruk kaya amade kairaba mingsel sing adusu thagalake mahakna makhataraduna lengaki maikaidige emergency service khudimak thokdok thokpam da changsin kre loinana ahan ba fangkiba pawgi matung ina miyoi kuntra asok apan nangan kre hairi Russia gi drone attack aduna passenger train ani aduda atuba moong da thanga thangna chatharakibani ahan ba attack aduna local service train amada chathaki aduga ani suba aduna Kriyab tamna chakadaba train amada chathakibani haina Ukraine gi deputy prime minister amasung Extortion minister Alexei Kulebana phongdorake
Kaisumsangdagi bandi ani chelure ama fagatkhre Chandel gi DC office complex manungi mini secretariat ta temporary oina hangdu leiba jail da thamba bandi ani nanthok chelure adubu police ke follow up action da nanthok cheluba bandi ani gi marakta bandi amadi fagatpa ngamkhre atopa amana hojik phawbi oina fagatpa ngamdana leire pawgi likul asina hai thawdo asi sagonsen amasugi rai numit kilona ba ahing nongyai matung chawrakna pung amadagi na ahom phawbi marakta thokibani bandi sing aduna jail adugi toilet ki thongnau fakairaga nanthokibani haire pawgi likul asina makata na hai nanthokura cheluraba bandi ani adude Myanmar gi Khampat district ki konglangdagi thanglin kap jahikun akpopa ngampau amasong Tengnopol district ki moregi laikotagi Saimang Kipzen chahi nipumapan apokpa lingkhop pau kipzeni bandi ani asigi manungda ahanbadi Thailand kapti police na Chandel district ki Chandol pokpi khul changphamdagi irai numit ke ayuk pung nipalom tabada phagatpa ngamkhre adubo ani suba bandi Saimang di haujik su phagatpa ngamdana leiri haina pawgi likhul asina makhata na haire police ke makai digi chingna bomfom singda paksana ti bohumba ke tabak thaduna jail dagi nanthokuna chenkhriba bandi adugi khongun akanba mathakta chathari haire Churachampur ki police personnel sing the illegal organization sing na cell ki demand tawre habigi wapam barrel orakle Churachampur district police ki personnel sing the illegal organization kharana cell ki demand tawre amasung hyriba demand asidagi district asigi police ke rank and file sing na nathaiduna legadabani habigi order ama ngarang district asigi SP Pakhar Pande IPS na thokpani haiduna social media ki tongan ba platform sing the barrel orakle SP masamang na khuyek piduda thokpa order asige number na B1/5 by SPCCP 2012 by 3824 ni hairi aduga order asige copy sing Churachampur gi additional SP LNO OPS IUCAW SDPO sing DSP sing reserve officer SP gi reader SP office ki section in Saspumna makta pikibaga loinana district police asigi police station sing unit sing amasong section sing notice board tasu thedana bakhangan khri hairi Chahi 38 khakta ngairi bilai sabi sibadage Tesla company da case tokre sumnagi chahi 38 pau amana hanglubada district police Tesla company gi electric car da mai changman torok panona tragana Tesla Oina pilana ba demand torok na case sama yaubra hangbada madaba yabadi le sabi adi Tesla company gi electric car thoguna lakada car aduda mai changlakivani district police asigi personnel sing da illegal organization car manung da demand torokli ba asi mai chakuna sikivani haina payroll ama company da marasikibani laibakiba thaudoga si Tesla car thoriba driver aduna mayai kaba chinjak saduna thobadagi u pambi amada thamjinkibani maduda car adu mai chaklakhibadagi car aduda tongliba sei 38 khakta ngairibi leisabi yauna punna miyoi mari sikibani Tesla company da mamangda su case kaya thangat lakhrabani haire Khulakiba bom pokhaibada mari sokre sumnagi class 4 khakta tamliba mahiroi amana sanapotni khanduna lambidagi khunduna purakhiba bom ama pokhairakpadagi mahiroi mari sokre hairi thogdoga si Pakistan gi Khyber Pakhtunkhwa da thokibani mahiroi aduna lambida taramba mortar bomb adu khunduna bag ta hapuna puraklaga mahaki mamanava singda school da yenghallingai da leimai da tabadagi bom adu pokhaikibani haina su report asina makatari Trump ki photo yauba senjek chanaragani America da mathang sei lisingani kuntarukagi President Donald Trump ki photo yauba dollar amagi senjek chanaba hauragani hairi Reuters ki report asigi matungina mathang sei lisingani kuntarukta America gi chahi chaniga yankhai subagi thoramda Donald Trump ki photo yauba senjek asi chanagani America gi Treasury gi maikedi phongdokkibada Trump ki photo yauba senjek asi lebak asigi thauna utpani hairi Kuki Milton Singa Suchana Handaba Amadi IDP Sing Mayumda Hanzil Hannaba Lengak Taksin Ba Haina Miyangi Mifamna Warep Nakre Ibo Yaima Sumang Lila Sanglen Konung Mamangda Miyamgi Oiba Mifam Ama Pangtokuna Hauzi India Government Katanariba Suspension of Operations Su Ase Manipur Islamina Mamangda Lokiba Su Mutatnaba Warep Aduma Pungfana Jana Hanaba Amadi Lisingani Kulhumdoi Game Ahumdage Lanzena Duna Relief Camp Tan Ladiba IDP Sing Masamasagi Mayumda Hanzil Hannaba Marilainava Sing da Taksin Bahaina Warep Kaya Lokre Ngarangi Mipamadu
Awang Sengmai Kanba Nupi Loop Imagi Maira Manipur International Youth Center na punna sinduna pangtokhiba mifamni mifam aduda lamdamsigi masak naiba mioi kya marum yaubata natana lamdamsigi tongan ba civil society organization kaya su saruk yake Mifam aduda Manipurgi National Highway singda khundaminariba Kanglup Purup Punamak Ayet apan pituna chatpa yanabagidamag Center amasung State Government ta ayiba cherol pituna mapung khwana ngak pinaba thorang pakhatkadabani Manipurgi lisingani kulhumdoidagi lansinaduna leiba Kanglup Punamak ke IDP sing asi akaknaba atenba matamda masamasagi mayumda hanjinhanba government na matam pigadabani government ta housing nauna amuk hana chanariba Kuki umbrella organization singa taunariba su muthakadabani haiba hiram singda kopna khanaraba matungda ngarangi mifamna makagi warep sing asi mat amata oina yanaduna warep laure haina imagi mera Manipur International Youth Center awang sengmai kanba nupi lupke thopuba singna kuyek piduna Hadurakle, ngarangi mifamna amata oina yanakraba warep sing adude Manipurgi National Highway singda Kanglup Purup Punamak ningtamna chatpa yanabagidamakta mari leinaba authorities governors amasung center taksinba IDP singna Lisingani kulhumdoigi me ahomdagi hauna masagi hanagi yumda leiba fangaduna relief camp ta lairi bus sing masagi mayumda hanjinanaba akaknaba matamgi manungda thabak paikhatnaba mari leinaba government ta taksinba housing nauna sanariba su ase Manipur Islamina lawkhiba su muthatnaba warep adu mapung fana chananaba India government amadi mari leinaba authority da amatoina taksinba haibasini masigi mathakta lawkhriba warep ahum ase thabak to onthoknaba mari leinaba authority amadi laingakta taksinminaba honaminabada miyamge chauba amadi apunba khongjang ama mathau tare hyriba khongjang ngasi puleba lamdagi lakliba CSO club amadi mera paibimnamangna yanaduna punna chaminanaba haibasini khongjang asida Manipurda khundaminariba yellow purupnamangna su saugatpa hainasu yanaki haire